Manipur Top Channel gi maikaidagi ngasi numida wairam phone ki batuan tuan Manipuri sifung singdagi maroibi pausing khongkasaraga Manipur Top Channel gi maikaidagi mayamna thamjagi hanbada Manipur gi crisis inquiry tau central government crisis asigi white paper house puthu khargi AICC ki President MP Malik Arjun Kharge ngasi Rajya Sabha da Manipur thukliba crisis asigi ningthina inquiry tawgadabani Central Government crisis asigi matang house da white paper ama puthokadabani haina phongdokhre mana makha taradun hai Manipur sahi ani mai sak tuna lairi BJP government crisis asil lakshan mangamdana lairi miyoi sani ko humfu sikre miyoi lising humfu gi mayu mai kai mai thadopiduna displace oina lairi imung manung sing set na khainari masi phawbada BJP na tumina yengduna lairi aki magna hai Manipur gi economy asi collapse oire GST khongat paswanthari Manipur state asi hauzik yamna sathiba phim amada lairi hari magna makha taraduna hai Manipur gi chief minister oiramba N Birena Manipur da thokliba crisis asigi moral responsibility lawgodabane duga N Birena crisis asigi oirakhiba mathangi numita resign tokpam thokpane ki BJP na Prime Minister Modi kannana bohona duna lairi Manipur kannana bathabukti pikhati Prime Minister Modi na Manipur satlu haibi yadi kari maram gino Prime Minister na Manipur satlu haibi yadriba adubo mahakti matam aduda foreign lepak sindu koine satuna lairami Manipur ri nongmata khongda bidi adubo Congress ki lusingba Rahul Gandhi di Manipur satuna irang asigi victim oiraba sing unaki Manipur gi crisis asibu lumna lawduna waroisin Thingna Pigdamak Supreme Court ki judge singamadi NGO sing phawba Manipur da satuna lakhibane haina magna fondoki Congress ki lusingbu oiri Malik Arjun Kharge na makha taraduna Bharatiya Janata Party BJP gi oina Manipur da santi halak hanabgi thausil laiti nakhoi sida kari tawduna laidibano Prime Minister election rally sing yawnabigi matamdi lai Manipur da satnabigi matamdi laiti maram asina Manipur gi crisis asi inquiry tawgadabane madi Central Government asina crisis asiga mari lainana white paper ama house ta puthokadabani haina magna demand tawkhibaga loina Manipur gi misa miyam chinjak pi haina laukhong libasi da BJP lenga sina pakhum amata pi dana lairi Prime Minister Modi na athupa matamna Manipur da satuna law and order gi situation si resolve tawgadabani haina Kharge na phongdokhi Makasa tharak poina to papam April taraga manga digi single use plastic thingnaba akan madrive hauragani fine thian ba khaknatana license cancel tawragani Arun Kumar Sinha single use plastic na mahoksa gi akoi bigi phibam gi mathakta haksang na sogon bigi maramori thingna bigi policy lerabasu hanba wat pane April taraga manga digi single use plastic thingnaba akan ba drive hauragani fine thian ba hobudana tana license cancel tawbu yauna strict action lauragani haina Principal Secretary Environment and Climate Change Arun Kumar Sinha na haikri Directorate of Environment and Climate Change Mahut Amasu Manipur Pollution and Control Board Napuna Sinduna State asida 2020 digi satnaba hokraba Plastic Waste Management Rule 2016 gi matangda ngasi Imphal Hotel gi sangai hall pangthokpa Consultative workshop haudokpaga mari lenana Environment and Climate Change ki Principal Secretary Arun Kumar Sinha na makhatan hai Single use plastic thing bagi policy lady single use plastic seasonabana sokol libasi karino karigi seasonaba thing libano haiba miyam khanganba asimaroi single use plastic seasonaba sina akoi bigi phiba mausa gi khal kehan badana tana ngasidi haksang na sokona bigi maram oi isingi sourcing digi horaga sana ba polam sing plastic na maram oiraga sokolakli basi mi painingai oi Athing basi lairabani na masi government employee singdagi horaga citizen khudingna ngak na satpa sitangai padi lenga na single use plastic ta athing ba thamna ba polam sing seasonara sing fagalaga serak pi na ba tha sigi taraga manga dagi drive sataba horagani masi gi damak mari leina ba stakeholders sing da khangan ba lekre amasum drive asin leidi ba kanglon gi wang ba thabak torama sing fine thian ba khaknatana license phaw kak pa yauna strict oina thabak lokharkani Manipur gi lambi ayambagi mapana plastic bottle na sairiba torel da thadarakpadigi loktak pat tasinduna sugaliba si lamdam sigi mauksa gi phibam amadi thawai panba singda aikoina akaiba pibani haibasi wakhal taba matoktai aikoina thugairiba sina aikoida sugolakadoriba sing haibasi khangi aikoina kari tawba tabagi haiba khangna thabak toksi rules ki matungina law
implement tawuda puxial singna thabak toksi lengang action lokhalakliba si tangai fadana lokhalakpani isa isa na wakal tarabadi action lokhatrabasu plastic na suwalakwadagi yamna laina kan mangamgane ki Mahot ki Principal Secretary R.K. Dinesh, Mahot ki Director Ngangum Uttam, Directorate of Environment and Climate Change ki Director T. Braja Kumar, Urban Local Body Singh ki EO Singh, ADC ki CEO Singh, Mari Lenaba Department ki Mihut Singh su saruk yakiba consultative workshop aduda Mahot ki Principal Secretary R.K. Dinesh na lamdengi solid waste management plan plastic na pumsai saidi. Amasu manage tawbad awab oiri nongmada seasonary polam sing the single use plastic na sada yankai seasonary hariba polam sing adudagi polam taraga mapandi state asigi oina di seasonabada athingba laikhrabani seasonaba nungaiba alternative laitabana seasonaba thingba ngamdi manipur gi oina thingnari awab asi collection chatpa matamda segregation tawraktaba segregate tawraga kadai thamgani loinana reuse tawnabigi provision laitabana recycle tawu yadaba yawbasini policy si ki matungina treatment tawbada waste gi energy da onthoke hairabadi plan adugi oina population si lakh tara oigadabani adubu manipur gi oina collection tawriba si missing lakh 3.5 oibana thabak to onthopada awabu heli industrial composite tawgadabani industry laitabana khandok laga thambana tana upai liti reuse recycle reduce asi fail oibana single use plastic singsi hairabadi mod sinanaba polam puthokpa natragadi awab oigani tangai fadana pusilakliba source thingba demand and supply hantanba natna upai leti haiki amarumdana waizoi kumar social media ra thagatpa wafamda arambai tingol pankibadu aranba wafam ni haiduna ngasi ima singda sengdokre Hana Manipur ki Director General of Police DGP amadi Deputy Chief Minister oiramba Yumnam Joy Kumana social media ra Manipur thokli birang asi arampai tingkol na hobuni haina phongdoki buwapam adu sengdoranaba matam thakraba sunga siphau sengdoktuna lebigi mayokta Manipur ki tuwan mafamdagi lakpa ima kyana Joy Kumar gi naurem thongda leba mayum da thomjingkhre masigi mangoinana Joy Kumar gi imungi akoiba mafamsingda security na ngak sianbigi akan masuksin thaurangi thabak paikhatki Ima singamadi state force ani ki marakta wari sanaraba matung miyoi tarukna saba team amana Waizoi Kumar unaduna wari sananabagi damakta sangki paushin hai ima taruk aduna Waizoi Kumar unaduna wari sanaba matamda mahakna social media ra phongdoki wapam adu sengdo u haina Joy Kumar gi mafam tamki maduna Waizoi Kumar na thokiba thawdo adu misunderstanding ni mahakna social media ra thagatkiba wapamda arambai tingol haina pankiba du aranmani Arambai tingol haibadu kaktalaga ngarang mak social media da thagat khre haina sumang na ima sungi mapamda phongdoki haidi amaramda ngasi Joy Kumar gi memda paumi singoi ba mifam ama pangtoki paugi mifam adu loidringi serakta IRB personal amana paumi ani haibadi mami TV amadi IS kong gi paumi Suresh Malom gi khudang paiduna phokro haiduna singtoki paumi mayamna tawriba thong adu penaba phongdoki loinana IRB personal duna mana tawriba thawang adu lale haina singtu haina taksinbadagi IRB personal duna mahakna paumi ani tawkiba thawang adu lale haina sengdokre hari panba yabadi Joy Kumar ga ima singa unaba sangdringai mahoinana Manipur apunba ima singa president thongam inauksa devi na phongdokibada Joy Kumar na social media ri yumpham yaw wapam ka phongdoragli tasing aran wapamni masigidamak matam thaduna sengdokna wapam masamak takhan kibalekre adumapo ngasi phawu thawa sadaba mong na laitokpa si lamdam sigi oina lebakthibani Manipur thokli birang sid arambai tingol gi isa singna thangten paiduna miyambu kokina nungwina kaptuna talakpadagi kalaktuna lakhibani Joy Kumar phongdokli bu wapam sengdokta batarabadi matam supa bot amu hana lepa yaro heba wapam su phongdokki hari ABM Chicken and Duck Center na offer ga loina nungairaba paujal ma puduna laksari online gi kuthana contact tawbiraga natragan akhoi gi address Kombo Bazar Singjamai Road ta lakpiraga meet hotel gi school boarding tawbiriba hotel gumbi gi order online gi kuthangda order tawbiraga akhoi gi address oiriba Kombo Bazar Singjamai Road ta lakpiraga meet ahongba malda dress ta 240 light ta 200 pibiraga order tawbirakpa loina nomada sangdraba yadraba grocery gi items sing ahongba mamalda phangpigani Akupa Marur Gidamak ABM Center and Duck Center contact number 9233682063 da contact tawbiraktuna Akupa Marur khangbiu loinana offers gi khudong sabasu lobi hau